Akashvani Imphal Ngangbam Nganthoi na pau pajari. Mukhyamantri Yumnam Khemsana Rajyasigi Selthumgi Phibam Phagathanaba Santi Puraknaba Tungkoina Chaukhatpagi Thabakta Niti Ayogna Achoba Thodang Lobinaba haikhre. Wafam asi Mukhyamantri na si New Delhi da pangthokpa Niti Ayog amasung Awang Nongpok Rajyasingi Mukhyamantri sing amadi Chief Secretary singa wari sanabada phongdokhibani. Thauramadu Sri Khemsana Pradhan Mantri Narendra Modi na Awang Nongpok lamdam buleba asigi chaukhatpagi engine amasung Asta Lakshmi ni haina phongdokhiba wafam paladuna Raija sida tangdu leitadaba phibam amasung lalhobagi irang loisinaba chaukhat thaurangi thabak mangjil thana paikhatpa tangai phade haina phongdokhi. Raija sida lambi thonggi phibam phagarhanaba makhatana sel thadabagi tangai phadaba wafam singsu mahangna phongdokhi. Raija sida paikhatliba project kaya thuna loisinbada Niti Ayogna mateng pangbinaba su Mukhyamantri na taksinki. Unaba aduda Niti Ayog ki Vice Chairman Ashok Kumar Lahiri, Awang Nongpok Rajya Singi Mukhyamantri Singh, Chief Secretary Singh, Niti Ayog ki Member Singh, Niti Ayog amasung Rajya Sarkar ki Official Singh sarugyaki. Rajyapal Ajay Kumar Bhalana, Lisingani Kunmari Kunmanga ki Sangeet Natak Academy Award amasung Ustad Bismillah Khan Yuba Puruskar Phanglagadaba Manipur ki Miyoi Taret Puthagatpa Phongdorakli. Rajyapal na hai Manipur ki ina khullaba kala sanskriti yokhanaba amasung chaukhatnaba honabada miyoi sing asina lawriba thodangbo ikai khumnai. Tungda Rajya sigi mingchet puraknaba makhatana honanaba su Rajyapal na phongdokhi. Naga hostes taruki misiga mari lenana United Naga Council na Griha Mantri Amit Shah da memorandum ama pisinkhre. Senapati ki Deputy Commissioner ki khuthangda pisinkhiba memorandum aduda tongan-tonganba dabi mari yauri. Madugi manungda haukiba numit kharani asida Naga misam kaya hatpada senaba miyoising athuba matamda phaduna serak pigadabani suspension of operations su handokadabani haibana singba yauri. Amaromda Joint Tribes Council Manipur na None Zilla da helicopter service thambinaba Mukhyamantri Yumnam Khemsanda aiba zerol pisinduna taksinkhre. Council asina Mukhyamantri da pisinkhiba zerol aduda haujik oiriba irang asina maram oiduna Zilla asigi miyam ana ayek yaurokpa amasung lambi chathok chasinda khudongchadaba kaya mayoknariba asigi yenglaga None Zilla amasung Imphal gi marakta khudaktagi helicopter service thambinaba wafam palli. District Legal Services Authority Chandel amadi Khuringkhu Village Legal Aid Clinic anina sinduna ngasi World Day Against Child Labor Jila asigi Sinadam Village Community Hall da pangthokre. National Legal Services Authority amadi Manipur State Legal Services Authority anigi mijeng makhada pangthokhiba thoram adugi hiramna Awareness on Elimination of Child Labor and Protection of Children's Rights haibasini. Leibak asidagi TB laina maru phangna muthanabagi pandamda Bharat Sarkarna leibak sinba thungna chathariba TB Elimination Program ki saruk amo oina TB Control Unit Thawalna sinduna Sensitization Program pangthokre. Haukiba yumsak hisan numitagi hauduna Jila asigi tongan-tonganba mafamsingda TB laina gi maramda Sensitization Program pangthokpaga loinana miyamda IEC material sing yenthokhi. Ngasi Jila asigi Hairok Part 1, 2 amadi 3 Fogdel amasung Khetri Lekai Moirangpalida hairiba tharamsing asi pangthokhi. Pradhan Mantri Narendra Modi amasung France ki Rashtrapati Emmanuel Macron na punna nomaijing numita France ki Naista Bharat Innovates Summit haudokani. Akashvani News ka unabada France talaiba Bharat ki Ambassador Sanjeev Singla na hai mifam asigi wakhalondi Shiksha Mantraloy na semgatpa Bharat ki Deep Tech Talent sing Bharat ki mapanda uthokpani. Mangna hai tongan-tongan balam tarahumdoidagi Deep Tech Startup sam kun hena leire. Makhoi sing adu startup lising amachani henbadagi khangatpani. Pradhan Mantri Narendra Modi Europe ki lebak ani France amasung Slovakia gi khongchata ahanba oina tha asigi 13 da France ki Nice ta chatkani. Bharat amasung Bangladesh na lebak ani gi ngamkhai paringda Santi thamnaba amasung tangdu leitaba phibam lehenaba setpa phirep lei haina amuhana phongdokhre. BSF amasung Border Guard Bangladesh ki Director General Thaki Yankhaitere Suba Border Coordination Conference tha asigi 9 dagi 13 phawba New Delhi da pangthokhi. Mifam aduda lebak anina ngamkhai lamdamgi ngaksel amasung thausil tharang hana yengsinabagi marueba tanja oikhi. Nakal anina ngamkhai da makhatana patrolling chatpa hengar hanaba amasung mekupna homsingna leiduna ngamkhai lana ain kaina miyoi sing chathok chasin tawba thengnaba punna thabak lokhet maninaba yanakhi. Paulo Jare.